खरदी हंदरे mang di siyo ini ba Rồi phải sai dia ro me mo ngara mamang di sitat ni sai nó tiền là hắn ta chỉ ra cái gì rồi nè châu châu đâu đi mang cái gì mang được cái gì đi cái gì là nó mày bắt nó bây giờ mình thấy nó trời trời gì cả cái chỗ cái nó bây giờ mình á bắt cái lật tầng bắt cái nhái ôi trời cái nó structure gì vậy video cái site hấp dẫn cái structure cái gì sau ai đi sau hôm đi thuốc bên này là structure mới chơi chơi đi yên chân đi đó cái gì hay ta thế này Manipur cái ôi tới đó phần này là làm nó trò something rồi làm cam tin nói chứ nó làm gì cái gì hả mà mang cái gì cái chẳng ai được rồi tập hết các cái lấy nam nhau rồi hay tập như này nè ông mai đi ra rồi vậy ai mà mang cái gì ít thùng mình có cái đúng handa cái mày ăn pakai pi handa phải không ngang cầu xin cầu không được rồi cái thủ cái đấy gì ngang cầu không được đó là cái bài ngarang nahan di si par ga chen manem pham je ado khigi jidi turen ja sida lai re si ma chau the dia si o che si ma chau the dia sa pe no ara bu tha da ni che ti chale ha ai ngoi ni bu tha ba sa ra lai re si turen ji ga turen gi na kan gi tutorial si kaino ne tutorial le base sonda gi lakpa tutorial se tutorial ni aduga siga uriba si kangphan angau bam ui se si jiri gi lam oiramine siga gi sidi oi de agi se sigi le se gi ne swai bo swai white color tu na te kharam na pi hoba ising tum da ba yauri siga ni si se ke swai bo mamang du de live ti thagibne asigi hojik cheliba sigi hojik cheliba ising se sumain leiraga se cheli ni sinate ko si na te si di hepa padharak pagi ni se cheli si ising sini kaino oi jiri turen ne ado se saiji da lam je ada le hori ba lam je manipuri lam ne ba do hojik ti khogi state boundary se kaino no oi bani na jiri tural ji na oina bani na sona kana changi ba matam da lam pata pa ba mi do manipuri dum pai le hore asam gi lam oi gare aduga hairi ba hoju ji khoin lepi mafam je hoju ji lepi mafam sai ji ngarang ju ising phawgal la chat bane ba si ani si phawnari ne ba si ani si phawnarak pa duna si sai se loi thummi ni ado hairi ba lam ji su sumaina ising ji na swai da mu chensel adi si gi lam si su asama ting gi doini si gi pose si mamang da sona kana tin gi bilam de tin dring ai dagi jiri bang gi myam na me mari lene ba sing da haijara ga dum lak pani haijaring ai dum chahi walak pa ta dum chahi walak pa dagi dum asam da tin thokare
ꯏꯁꯤꯡ ꯏꯆꯦꯜꯗ ꯍꯣꯡꯉꯛꯄꯁꯤꯅ ꯑꯗꯣ ꯏꯁꯤꯡ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯏꯆꯦꯜꯁꯦ ꯍꯣꯡꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯊꯠꯆꯟꯕ ꯈꯣꯠꯆꯟꯕ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯈꯔ ꯑꯄꯟꯕ ꯈꯔ ꯊꯝꯃꯝꯃꯒꯗꯤ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯁꯨꯃꯥꯏꯅꯃꯛ ꯑꯣꯏꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯗꯤ ꯂꯩꯔꯒꯁꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯗꯕꯅꯤꯅ ꯃꯌꯥꯝꯗ ꯄꯦꯟꯗꯕꯗꯨꯗꯤ ꯂꯩꯍꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯖꯤꯔꯤ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯁꯦ ꯉꯁꯤ ꯄꯥꯊꯕ ꯐꯕ ꯈꯛꯇꯅꯦ ꯑꯗꯣ ꯅꯣꯡ ꯑꯃꯨꯛ ꯆꯨꯁꯜꯂꯛꯑꯗꯤ ꯉꯔꯥꯡꯁꯦ ꯅꯣꯡ ꯈꯔ ꯂꯠꯈꯤꯕ ꯆꯨꯕꯗ ꯌꯥꯝ ꯀꯟꯅ ꯍꯣꯏ ꯉꯔꯥꯡꯁꯦ ꯅꯣꯡꯁꯦ ꯅꯍꯥꯟꯕꯨꯗꯤ ꯀꯟꯇꯤꯅ꯭ꯌꯨ ꯆꯨꯔꯝꯕꯅꯦ ꯑꯗꯣ ꯉꯔꯥꯡꯗꯤ ꯈꯔ ꯂꯠꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯤꯡꯁꯦ ꯍꯟꯊꯔꯤꯅꯤ ꯀꯔꯤꯒꯨꯝꯕ ꯂꯠꯂꯝꯗ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯐꯖꯅ ꯊꯨꯝꯃꯝꯒꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯀꯩꯅꯣ ꯀꯃꯪꯒ ꯃꯨꯁꯂꯤꯝ ꯈꯨꯟ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯩꯈꯣꯏ ꯈꯨꯁꯣꯏꯊꯨꯞ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯑꯗꯨꯒꯤ ꯃꯐꯝꯗꯨꯅꯦ ꯑꯗꯣ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯅ ꯍꯥꯏꯔꯤꯕ ꯂꯝꯁꯦ ꯃꯅꯤꯄꯨꯔꯒꯤꯅꯤ ꯑꯗꯨ ꯑꯗꯥ ꯀꯔꯤꯝꯇ ꯌꯦꯡꯕꯤꯗꯕꯤꯗ ꯁꯤ ꯂꯝꯁꯦ ꯃꯅꯤꯄꯨꯔꯒꯤꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯀꯣꯛ ꯃꯔꯨ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯊꯧꯗꯥꯡꯅꯤ ꯍꯥꯏꯅ ꯈꯟꯖꯔꯒ ꯗꯦꯗꯤꯗ ꯖꯤꯔꯤꯕꯥꯝꯗꯁꯨ ꯃꯃꯥꯡꯗꯁꯨ ꯂꯥꯏꯠ ꯃꯌꯥꯝ ꯊꯥꯖꯈꯤꯕꯅꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯤꯗꯦ ꯉꯁꯤ ꯐꯥꯎꯕꯗ ꯃꯔꯤ ꯂꯩꯅꯕꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯁꯦ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯥꯗ ꯇꯤꯟꯈꯤꯕ ꯂꯝꯁꯦ ꯆꯍꯤ 3ꯇꯤ ꯁꯨꯖꯜꯂꯝꯃꯅꯤ ꯐꯅꯌꯥꯝ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯁꯤ ꯑꯥꯗ ꯇꯤꯟꯈꯤꯕ ꯂꯝꯁꯤꯁꯨ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯝꯁꯤꯇ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯝꯕ ꯍꯥꯏꯗꯤ ꯉꯔꯥꯡ ꯊꯨꯝꯖꯤꯟꯕ ꯉꯔꯥꯡꯁꯦ ꯗꯦꯗꯤꯗ ꯖꯤꯔꯤꯕꯥꯝꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯆꯠꯄ ꯌꯥꯗꯗꯅ ꯆꯠꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯄ ꯌꯥꯝ ꯑꯆꯧꯕ ꯀꯌꯥ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯒꯨꯝꯕ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯖꯔꯨꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯁꯤ ꯃꯐꯝꯁꯤ ꯊꯨꯝꯖꯤꯜꯂꯝꯃꯤꯅꯤ ꯉꯔꯥꯡ ꯃꯌꯥꯝꯁꯤꯅ ꯁꯤꯡ ꯂꯣꯛꯍꯧꯕ ꯅꯣꯡ ꯆꯨꯕ ꯃꯇꯝꯗ ꯅꯣꯡ ꯆꯨꯕ ꯅꯠꯇꯦ ꯏꯁꯤꯡꯗ ꯇꯥꯎꯔꯛꯄꯗ ꯏꯁꯤꯡ ꯆꯥꯎꯔꯛꯄꯗ ꯇꯨꯔꯦꯜꯗ ꯄꯥꯏꯊꯔꯛꯄ ꯃꯌꯥꯝꯗꯣ ꯂꯣꯛꯍꯧꯔꯤꯅꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯨꯁꯂꯤꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅꯀꯣ ꯃꯣꯏꯒꯤ ꯆꯍꯤ ꯑꯃ ꯆꯥꯕ ꯌꯥꯕ ꯉꯝꯖꯕ ꯁꯤ ꯂꯣꯛꯍꯧꯔꯤꯅꯤ ꯁꯦ ꯏꯁꯤꯡ ꯃꯌꯥꯝꯗꯣ ꯂꯣꯏ ꯏꯁꯤꯡ ꯆꯥꯎꯔꯛꯄꯒꯤ ꯆꯦꯜꯂꯛꯄꯗ ꯔꯤꯛꯁꯅꯤ ꯌꯥꯝꯅ ꯁꯤ ꯂꯣꯏ ꯂꯣꯛꯍꯧꯔꯤꯅꯤ ꯁ꯭ꯋꯥꯏꯗ ꯏꯁꯤꯡꯁꯦ ꯊꯨꯝꯃꯝꯃꯦ ꯉꯔꯥꯡꯐꯥꯎ ꯁꯤꯒꯤ ꯂꯝꯁꯤꯁꯨ ꯁꯤꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯦꯞꯆꯔꯤꯕ ꯂꯝꯁꯤꯁꯨ ꯃꯊꯪꯒꯤ ꯏꯁꯤꯡ ꯏꯆꯥꯎꯗꯗꯤ ꯈꯪꯗꯦ ꯂꯩꯒꯗ꯭ꯔꯥ ꯂꯩꯔꯣꯏꯗ꯭ꯔꯥ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯏꯅ ꯀꯟꯕ ꯉꯝꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯏꯕꯗꯤ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯄꯠꯂꯥꯎ ꯊꯥꯗꯠꯄ ꯉꯝꯗꯕꯒꯤ ꯃꯔꯝꯗꯤ ꯋꯥꯄꯟꯒꯨꯝꯕ ꯑꯆꯧꯕ ꯍꯥꯏꯗꯤ ꯎꯒꯤ ꯃꯔꯥ ꯂꯩꯕꯁꯤꯅꯀꯣ ꯃꯌꯥꯝꯗ ꯀꯩꯅꯣ ꯈꯔ ꯕꯛ ꯂꯥꯎꯅ ꯀꯩꯅꯣ ꯇꯧ ꯍꯥꯏꯗꯤ ꯏꯁꯤꯡ ꯁꯝꯇꯠꯄ ꯉꯝꯗꯗꯅ ꯂꯩꯕꯒꯤ ꯋꯥꯅꯤ ꯎ ꯑꯆꯧꯕ ꯂꯣꯛꯏꯍꯦ ꯁꯤꯗꯤ ꯑꯆꯧꯕꯒꯤ ꯂꯣꯛꯂꯩꯅꯤ ꯌꯦꯡꯉꯨ ꯇꯦꯂꯦꯟꯇꯦꯠ ꯚꯦꯔꯤ ꯇꯦꯂꯦꯟꯇꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯎ ꯃꯌꯥꯝꯅ ꯁꯤꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯎ ꯃꯌꯥꯝꯁꯦ ꯑꯆꯧꯕꯁꯦ ꯑꯁ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯂꯣꯛꯏꯅꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯆꯦꯟꯊꯔꯛꯄ ꯃꯌꯥꯝꯗꯣ ꯇꯨꯔꯦꯟꯗꯒꯤ ꯆꯤꯡꯗꯩꯇ ꯅꯠꯇꯦꯗ ꯀꯩꯅꯣ ꯃꯔꯛ ꯃꯍꯥꯗ ꯒꯨꯝꯕ ꯂꯩꯕꯗꯣ ꯑꯗꯨ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏ ꯂꯣꯛꯏꯅꯤ ꯏꯁꯤꯡꯗ ꯆꯦꯟꯊꯔꯛꯄꯗꯒꯤ ꯁꯣꯝꯗꯁꯨ ꯑꯗꯣ ꯃꯌꯥꯝ ꯁꯤꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯟꯊꯔꯕꯅꯤꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯎꯔꯕ ꯃꯐꯝꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯕꯀꯣ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯀꯃꯥꯏꯅ ꯂꯩ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝꯒꯤ ꯊ꯭ꯔꯨꯗ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯁꯤ ꯃꯈꯥꯁꯤꯗꯤ ꯁꯤꯠꯄꯨ ꯅꯥꯜꯂꯤꯅꯤ ꯁꯤ ꯂꯣꯏ ꯂꯣꯛꯏꯅꯤꯁꯦ ꯀꯩꯅꯣꯗꯩ ꯂꯣꯛꯏꯅꯤ ꯇꯥꯎꯊꯔꯛꯄꯗꯩ ꯂꯣꯏ ꯂꯣꯛꯏꯅꯤ ꯇꯥꯎꯊꯔꯛꯄꯗꯒꯤ ꯂꯣꯏ ꯂꯣꯛꯄ ꯉꯥꯛꯇꯅꯤ ꯑꯁꯤ ꯆꯥꯎꯔꯦ ꯑꯁ ꯅꯤꯡꯈꯥꯏꯕ ꯂꯦꯞꯇ꯭ꯔꯤ ꯁꯤ ꯇꯨꯔꯦꯜꯁꯦ ꯆꯥꯎꯊꯣꯛꯄꯒꯤ ꯈꯨꯆꯥꯎꯁꯦ ꯕꯔꯥꯛ ꯇꯨꯔꯦꯜꯁꯦ ꯆꯥꯎꯔꯦ ꯑꯁꯣꯟꯒꯤ ꯂꯝꯁꯦ ꯁꯤꯒꯤ ꯂꯝꯁꯦ ꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒ ꯂꯣꯏ ꯊꯨꯝꯖꯟꯈ꯭ꯔ ꯃꯥꯜꯂꯦ ꯁ꯭ꯋꯥꯏꯐꯥꯎ ꯁꯣꯝꯒꯤ ꯂꯝꯁꯦ ꯁꯤ ꯍꯥꯟꯅ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯝꯃꯤꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ
ꯇꯤꯟꯈꯔꯦ ꯑꯁꯥꯝꯗ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯦꯞꯄꯤꯕ ꯃꯐꯝꯁꯦ ꯍꯣꯔꯦꯟ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯃꯊꯪ ꯆꯍꯤ ꯅꯠꯇ꯭ꯔꯒ ꯃꯊꯪꯒꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯂꯩꯕ ꯌꯥꯏ ꯑꯣꯔ ꯂꯩꯇꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯀꯟꯗꯤꯁꯟꯗꯨꯗ ꯂꯩꯔꯤ ꯑꯁꯤꯁꯨ ꯑꯗꯨꯝ ꯃꯃꯥꯡꯒꯤ ꯆꯍꯤ 6-7ꯀꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯑꯁꯥꯝꯅ ꯇꯤꯡꯈꯤꯕ ꯂꯝꯁꯦ ꯇꯤꯟꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯍꯥꯏꯍꯧꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯍꯧꯕ ꯑꯗꯨꯒ ꯊꯕꯛ ꯑꯣꯏꯅ ꯃꯔꯤ ꯂꯩꯅꯕꯅ ꯄꯥꯡꯊꯣꯛꯄꯤꯗꯕꯗꯒꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯇꯤꯡꯈꯤꯕꯁꯦ ꯑꯗꯨꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗꯣ ꯀꯟꯗꯤꯁꯟꯗꯨꯗ ꯂꯩꯔꯒꯗꯤ ꯁꯤꯁꯨ ꯃꯊꯪꯗꯗꯤ ꯇꯝꯕ ꯉꯝꯗꯦ ꯁꯤꯒꯤ ꯏꯆꯦꯜ ꯍꯥꯏꯅ ꯈꯣꯏꯖꯤꯜꯂꯛꯏꯁꯦ ꯁꯤꯁꯤꯅ ꯁꯝꯇꯠꯂꯒ ꯁꯨꯃꯥꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯃꯃꯥꯡꯒꯤ ꯃꯃꯥꯡ ꯑꯁꯥꯝꯗ ꯇꯤꯟꯈꯤꯕ ꯂꯝꯗꯨꯁꯨ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯒꯤ ꯁꯥꯏꯠꯇ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯁꯤꯅ ꯑꯩꯈꯣꯏ ꯀꯃꯪꯒꯥ ꯖꯤꯔꯤꯕꯥꯝꯒꯤ ꯀꯃꯪꯒꯥ ꯈꯨꯠꯁꯣꯏꯊꯨꯞ ꯍꯥꯏꯅ ꯈꯪꯅꯕ ꯃꯨꯁꯂꯤꯝ ꯈꯨꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯨꯁꯂꯤꯝꯅ ꯇꯥꯕ ꯑꯦꯔꯤꯌꯥ ꯑꯗꯨꯋꯥꯏꯗꯨꯅꯤ ꯑꯗꯣ ꯑꯇꯣꯞꯄ ꯃꯐꯝꯒꯤꯁꯨ ꯃꯌꯥꯝ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯍꯣꯟꯗꯣꯏꯅꯤ ꯃꯣꯏꯁꯦ ꯍꯣꯟꯗꯣꯏꯅꯤ ꯁꯤꯅꯤ ꯁꯤ ꯀꯟꯗꯤꯁꯟꯁꯤꯗ ꯂꯩꯍꯧꯔꯦ ꯁꯤ ꯀꯟꯗꯤꯁꯟꯁꯤꯗ ꯂꯩꯍꯧꯔꯦ ꯎ ꯑꯆꯧꯕ ꯑꯃ ꯂꯩꯌꯦ ꯌꯨꯝꯃꯨꯛ ꯆꯥꯎꯕ ꯎ ꯑꯃ ꯂꯩꯌꯦ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯁ꯭ꯄꯣꯠꯇ ꯑꯃꯨꯛ ꯆꯠꯂꯁꯦ ꯃꯊꯪꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯂꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯨꯁꯣꯏꯊꯨꯞꯀꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝ ꯀꯔꯤ ꯀꯔꯤ ꯉꯔꯥꯡꯒꯤ ꯏꯁꯤꯡ ꯈꯔ ꯆꯪꯉꯝꯕ ꯃꯐꯝꯁꯤꯅ ꯊꯣꯏꯗꯣꯛꯄ ꯁꯤꯒ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯐꯝꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯤ ꯁꯤꯒ ꯊꯨꯝꯕꯤꯕꯁꯤ ꯅꯠꯇꯅ ꯑꯇꯩꯗꯤ ꯂꯝꯕꯤ ꯂꯝꯒꯥꯡ ꯈꯔ ꯊꯨꯝꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤꯗ ꯁꯤꯒ ꯀꯥ ꯍꯦꯟꯅ ꯊꯨꯝꯕꯁꯤ ꯅꯠꯇꯅ ꯁꯤꯒ ꯍꯦꯟꯅ ꯊꯨꯝꯕ ꯃꯐꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯇꯦ ꯑꯗꯨꯒ ꯂꯩꯇꯕꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯐꯝꯒꯤ ꯑꯇꯣꯞꯄ ꯃꯐꯝꯒꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯉꯔꯥꯡꯗꯤ ꯂꯝꯕꯤꯁꯦ ꯄꯨꯡꯊꯨꯝ ꯊꯨꯝꯃꯕꯅꯤ ꯉꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯊꯣꯏꯗꯣꯛꯄ ꯏꯁꯤꯡ ꯊꯨꯝꯕ ꯃꯐꯝ ꯂꯩꯇ꯭ꯔꯦꯗ ꯍꯧꯖꯤꯛ ꯂꯣꯏ ꯀꯪꯅꯈ꯭ꯔꯦ